COVID-19 dagi ngakthoknaba cha hotel hangba jwar sanaba yu thakpa thingjinkhre Imphal East District ki Haikrak Mapal Awang Laikai gi Village Development Committee amadi Mairapaibi Social Amity Integrated and Prosperity Organization SAIPO gi apunba mifam ama pangthoktuna malem pumbada khongjel yangna sandorokliba COVID-19 laichat ki ani subo web asidagi kharada oirabasu ngakthokpa ngamnaba waret taret yetnaba leitana lawduna Laikai miyam na ngak na chatnaba lepna khre loinana laikai asida miyam punbo oigadaba cha hotel na chingba hangba matam kharagi athingba thamkhre hairi ngarangi mifam aduna yanakhiba wafam sing adudi laikai da leiriba cha hotel sing makha taba ayaba ama thokriba phauba thingjille laikai da dukan phamliba singna sarkar na piriba SOP ngakna phamdaba dukan sing thengnarabadi hairiba dukan adu khudakta thingjinba laikai asida leiriba sanaroi singna SAIPO ground amadi community hall da ayukta amadi numidang wairamda sanariba se matam kharagi oina thingjinba laikai asina konba mafamsingda mi punba chaksa haijanaba jwar sanaba punsilaga yu thakpa asina chingba matam kharagi oina thingjille laikai asida chathok chasin tawriba miyoi singna sungsoi soidana marks upkadabane loinana laikai asina konba mafamsingda lanai paisa sandokliba private microfinance amadi marup tawriba Mahazon amadi mari lainaba miyoi singna sendoi seleb amadi marup ki paisa khomba makhataba notice ama thokriba phauba thingjinba asina singbane CM Secretariat ta changbagi kanglon vaccine kaplaba amadi negative oiraba miyoi khaktana Chief Minister unabagi ayaba pigadawre visitor singna Chief Minister unage hairabadi hanana secretary da appointment lawgadabani loinana masamag vaccination tawba miyoi oigadabani amadi CM unaba lakpada pung humudra nithoigi manungda COVID test tawbagi negative result puduna lakadabani haire ngasi Chief Minister Manipur gi Secretary Ningthokjam Geoffrey na sahi tawduna thadorokpa cherol amana hai state asida COVID-19 gi positive case nongmagi hengalakpana maram oiraga Chief Minister gi office phajana chalaina bagi damak section thorang lokhotpo oina CM unana bagi damak secretary dagi hanana ayaba lawba mathau tai Permission hanana lawdana office ki akoibada changlakpa yaroi CM office complex ta changlakpa matamda marks yaugdaba amata changlakpa yaroi visitor singna Chief Minister unage hairabadi state sarkar gi niyom gi makhada masamag vaccination tawba miyoi oigadabane maram aduna appointment lawdringai gi mangoinana vaccination tawre haibagi proof ama office asina lawgane hanana appointment lawkhraba miyoina Chief Minister unaba lakpada CM unadringai mamangda pung humudra nithoigi manungda COVID test tawbagi negative report submit tawgadabane karigumba group oina unaninglabade miyoi ahum natraga ahum dagi taba oigadabane appointment lawkraba visitor singna Chief Minister unaba lakpada makhal amatagi gift puraktanaba su khangalakle serol aduna makhatana hai visitor singna office manungda thamliba stabilizer dispenser da makhoi gi khutsing adu sanitize tawgadabane visitor singna khangmingba apamba khudingmak Chief Minister office ta leiriba official singa tanagadabane makhoina unakhibagi natraga sithi pisinkhibagi makhatana hangningba sing amadi follow up amadi query gi damak telephone gi khuthangda hanglakadabane telephone number na 0385 245 0048 natraga 2450137 ne representation amata pisinba yaroi representation khudingmak general section gi da counter na lawgoni hainasu phongdorokle COVID positive oiba masing hengalakpadagi mifam pangthokre SOP amasung laingaki order ngaktre haiduna police na action lawba achoba problem ni miyamna wakhal tamina se SP vaccination tawragadi COVID-19 na nararoi siraroi haiba wakhalon aranbani risk santhai haibani CMO COVID-19 positive oiba masing lepa laitana hengalakliba sigi matangda ngasinung tilpung ani taba matamda Deputy Commissioner Imphal East District Manipur na sinduna mifam pangthokre mifam aduda District COVID Awareness and Enforcement Committee gi members sing saruk yakhi thauram aduda saruk yakhiba Imphal East District ki SP Yogesh Chandra Haubijam na hai Police Department na thawai kathoktuna malen gi laichat asi lamthengnabada miyam na mateng pangba mathau tai face mask yaudabagi lupa lising ama fine lawrabasu piba ngamdaba yaudaba natte convicting Paruraga COVID-19 positive oirambadagi police personnel sing awaba takiba yaukre
SOP amasung laingaki order ngaktre haiduna police na action lawbasu achauba problem amani aduna miyamna wakhal taminasi amasung matam ge laingaki yathang ngakpi naba appeal tawrakle Chief Medical Officer Imphal East District L Indirana Hai hauji State Kala Academy da testing haure contact tracing sathari symptomatic patient sing Jenims ta admission tawre asymptomatic patient punna Balvavan amasung National Sports University anida athuba matamda laihannabagi sem saba loisilakle lagliba megi chaisat amadagi sahi taragani amadi mathaki oiba miyoising vaccination tawragane laibak thibadi covid ki ahanba web tadi aroiba sarukta asi ana yaurakpane adubu second web asidadi hek hawalakpada asi ana yaurakpa asini mahakna hai vaccination tawragadi COVID-19 na nararoi amasung siraroi haiba wakalon ama lairibasi aranbani exposure hena tauba amasung prevention is better than cure haibasi kaubiroi davani vaccination tawraba matungda observation tauba mathau tabanina amasung manpower department ke watpana maram oiraga vaccination tawbagi khwaidagi phaba mafamdi PIC CHC UIC ni section thorang oina Imphal East District ke District COVID Control Room 763-007-6391 natraga 763-00-76564 Contact Tracing Control Room 8787-322-918 natraga 986359-4874 da pau phawbinaba appeal tawraduna tilliba kendra tarage mihut singa kupna matau karamna COVID-19 ngakthokatagi haibagi matangda khananai king kaubru laifamda laisang sanabagi urep uyung tambagi yunglamba plate sakhangdaba singna thudektuna mafam marang khangalamdre asigumba thabak matungda tawbiganu mahausa kanbaluk haukiba sahigi December thada kaubru laifamda laisang sanaba urep uyung tamkibagi mafamda yungba inauguration plate masak khangdaba miyoi kharana lauthoklamlaga mafam marang khangdana lahelamba haibasi laibak thibani haina mahausa kanbalup President Dodo Luwang na phongdokre haukiba sahida Manipur gi ningthona kaubruda sangagadaba laisang ama urep uyung tamkhraba matungda sanabagi civil testing taunaba salubada haidiba urep uyung tamkhiba mafam aduda inauguration plate lairamdaba siga mari lainana Dodo Luwang na December amada Manipur ningthau laisemba sana zawbana kaubruda chatpagi khudong saba laitavana video conferencing ki kuthangda urep uyung tamlaba matung December angom ningthaugi masanupa laktuna mafam masida urep uyung amuk hana tawkhibane laibak thibadi mafam masida laisang sanaba civil testing taunaba lakpada hairiba mafam masida mafam marang khangdana thamlamba haibasi laibak thibane asigumba thokdok asi amuk hana tawdanaba amadi kaubrugi singsang singsu leptana mai thaba asisu lepa phai haike India da haukiba pungkun marida miyoi lak ahumga lising hompu samapan hompu positive oikre sahi asida khwaidagi wangna nongmada miyoi lising ahumga chani mogdraw humdoi laikhidre Manipur gi oinasu haukiba pungkun mari asida nauna miyoi chani ga yakhai mapan positive oikre loina na miyoi ani laikhidre active case masingna lising amaga chani kuntra ne malem gi leiwa kayana India da mateng panglak le haukiba chayol asida covid ki akanba sapu pirakpagi mami asi ubada malem gi leiwa kayana India gi mateng panglak le USA ki President Joe Biden na mamangda Indiana US ki damak mateng panglakhiba adu ningsingladuna pangba yaba khudingmak pangani haikhre masida oxygen generation system contracting oxygen cylinder PPE testing kits medical ventilator kayamarum yawgodawri amaromda France na oxygen plant nipan liquid oxygen manga Ireland na oxygen concentrator chatret UK na oxygen concentrator chamri ga mogdra manga aduga Germany na mobile oxygen plant amasung ventilator piba kaya yawri yamna nungaiba paw amana China su India gi damak lepli haina thamlakre High Court na Irabot pu MLA ni haina lauthokibagi mayokta Henry na Supreme Court ta appeal file tawkhre High Court of Manipur gi Justice MB Mularidharan na chaliwa tha sigi taraga mangada pikiba election petition number 2 of 2017 gi judgment amasung order amada Okram Henry bu March Mari 2017 da pangthokiba taramathoi suba Manipur Legislative Assembly gi mikhalda
15 वांखै असेंबली कंस्टिट्युएंसी गे MLA नि हाइखिबा रिजल्ट अदु सना हंदना थमलगा मिखल अदुदा महाका लंबा तौनखिबा कैंडिडेट अनिगी मनुंगदा अमा ओइखिबा युमखाम इराबोटपु SC असिगी MLA नि हाइदुना लाउथोखिबा जजमेंट अदुबु सिग्नर अदुना ओक्रम हेनरी ना सुप्रीम कोर्ट ऑफ इंडिया दा सिविल अपील अमा फाइल तौरखरे।